ꯊꯝꯖꯔꯤ ISTV की पाउमियंग ताबिरी बसिंग तराम नोक्सरी नसिगी मोरोब पाउदा नुपीगी मायोक्ता चथरीबा मियोट मिनई अमदी तोंगान तोंगान ब क्राइम सिंग असि कोनगे हारबदी नुपासिंगी वखलोन हाना होंदोकपा मथौ ताई हाइना सोशल साइंटिस्ट धनबिलाइस्रम हाइख्रे साइलेंट खुंदा तेंगबांग पीबा लेप्ट्री लमन खुंबगी वखलोन थादोकनदुना नुसिनबगी मरी तत्तननबा फोंदोकनख्रे अमदी आर्टिफिशियल टफ की फुटबॉल स्टेडियम अमा कुमना पार्क सारगनी पाउ संदोंग पिजरी नुपीगी मायोक्ता चथरीबा म्यूट मिनई अमदी तोंगान तोंगान ब क्राइम सिंग से कोहनगे हारबदी नुपासिंगी वखलोन हाना होंदोकपा मथौ ताई हाइना सोशल साइंटिस्ट धनबिलाइस्रम हाइख्रे मफमसी मणिपुर दा नुपीगी मायोक्ता चथरीबा म्यूट मिनई अमसुंग वाथो कया असि थोक्तनबगी दमक्ता ऑल मणिपुर वुमेन्स वॉलंटरी एसोसिएशन सिंदना ngsidagi MD Holda awareness program hodopge thoromda phongdokibani thoromada Professor Shilaramani Thoromgi Marubi Misak Wiki. Tongan Tongan Ba Manipur Mapum Kadi Lak Nupishina, Saru Yakiba Thoromoda, Professor Shilaramani Haikivada, Nupisingi, Himbi Punsiasi, Akobi Pibumga, Yam no Marilini, Akobi Pibumna Pasilaktramatamda, Nupishinda Chobuchating Lakani, Nupisingi Mayokta Satariba Mute Miniasit, Tinge Harbadi, Nupisina, Yan Losing Yam the Labor, Dakali Haki. Social scientists, Danabilasum of Ponto Kibada, Nupigi Mayokta Satariba Mute Minia with the Tongan Tongan Bakram Singer. Kohonge harabadi nupasingi wakalon hana hondokpa mathau tai nupisingna su masana masabu sanopotkum nupasingna khalaloi mahana makata na phongdokibada nupisingda hojik sakti pire haiduna lan artha handuna nupa nupi ani gi marakta pamda puthodok thorok nanaba siloi dabani lamdam basida thokliba nupida chathaba crime sing asige chumbalang langjin amata ngasi phawba sakana puthoktana thamba asi miyamgi laibuk thibani haina phongdoki Label the Pasira, every Pasina, famous in Hagadi, Kalmana, and the is the port Ania. Nupas already speak that Nupas Bianca, Moina, Mio, Tolina, Alawiki, Pascasunda, Moini Milienda, Lubis is Moina, Kawaki figures have not to Boliviango, Alimas, and the local service. Laman Kumbagi Wakal Tadoptuna Piba Haibagi Magun Chenduna in Tapna Lainava MLA Preso Simrena Silent Kulgi Prazas in the Apil Tokre. Nasi Labactiva Todo talk about Pamaduda some game huge yawnam Pamaduda Mating Pangbagi Konchata Wapamasi Pondokivani. Konchata Awatarava Kunjasingi Oina Kulgi Kulakpada Chengbek Kuncha Hawaii Bek Ani Tum Blanket Amadi Dambur Singh Basing Piramki Isamgi President N Boy General Secretary Nazan Mai Amadi Office Secretary Jinzo Yauna Atay Mukia Susur Yaki and Boina Pungo Kibada Tokiba Todo Activity Lunana condemned to Pomtoi Nakalaniki Warushin Amapuranga Honabada Ichamna Angamataka Todang Logani Lunana Galup Naiviki Wakalon Tadupuna Puna Nuxi Sanana Leminasi Haki MLA Peso Simrena Miuibana Sirva Matamda Karisu Pudron Satpiaroi Krisan Satpa Amaoina Yaknava Bunuxiba Miubu Nuxibangambi Bunjenduna Tokrabo Singa Dugitamata Amana Amabulaman Kumbagi Wakalon Tadoptuna in the Tapna Leminana what I say Haki. The Shukristan Haivati Nangi Yakna Bashinda Ratnatopio. No wonder Hatkadoriba missing to that Apabitopio. No wonder Yam Shatina Kanba missing to that Apaba Utlo Haiva City Shona, the Shukristan High of Nina, Talent Kunzita Topira Moshu, and Quay, Kopi Tare, Moida Equi, Ratnato Pibitare, Moida Equina, Apaba Utpatarene, Apaba de Equi respond to Butarene. Non Tara de Cushion, no Tarashe Haganu. Moina non Tara de Equina, Yam Togna Togna, Madu Tohite, I could not Pibitare. Tungda victim o horaba music da mating pangbo ina kulgi kulak pada lupa lesing kun pirambagalo ina amangata thoknaba information su yang sinki amaromda United Committee Manipur na suma phamadu da chatuna awana tarba music da tengmang pikre lubasigi Vice President Chandramani Kumancha General Secretary Organization Secretary Finance Secretary amadi IPR Secretary yauna hakthena no phamadu ge Kunjal Singh unarba matungda chengbek taraga manga thautin ahum alu bek Manga Tilo Hawaii Tumma de Polom Kaya Kushnaki
Masigi matangda UCM ki Vice President Chandramanina thodok adu bunwai taba phongdok pagaloidana Manipur da khundari ba tongan tongan furup singa thodok ama thokpada amana mabu laman khumnabagi wakalon thadoktuna akoi punna shanti oina lemina si haina pil toki karamai thakiba masi yamna thamoi sokna United Committee Manipur na nungai taba du phongdok jere sigumba akoi jati maga gi marakta nungsi janana leiringai tanja chidai sida sumaina thoning daba thodok thokpasi yam laibak thibani masi matungda Manipur da khunda minariba tongan tongan ba jati sinasu silent khun amadi sajang khun ani da sumaina thodo ma thokre masigi laman khumgi haibagi wakalon si Manipur da leminariba tongan tongan ba jati kuding mana su thadok piduna koyam nungsi sanana hingminaba khuna ema semsi ana United Committee Manipur gi maike degi masima paujena sima koi thamjari tongan ba civil society organization mahiroya mati nupi ki sansthan singna su chana thanar ba polam sing mating pikre Irabo Research and Commemoration Committee All Manipur Integrated Forum All Manipur Democratic Women's Front Students League Manipur Manipur Youth League All Manipur Rickshaw Drivers and Police Welfare Association amadi Unified People Struggle Committee na sing bekun hawai bek ama amadi te chana na polam sing mating pangki amromda All Manipur Youth Protection Committee Women Welfare Organization Kangli Park Women's Welfare Association Ningol jai falam jing loop Students Union of Kangli Park Lamsing apun loop Friends amadi Yunakshuna su cheng bek Nepal chini bek ama alu bek ama amadi hawai bek ama sumating pangki civil society organization singim yut chingna phongdo kibada laman kumning big wakalon thadoktuna nungsi sanaba amadi amata oina punna hingmina sei phongdo ki Salem village gi headman nam hauna phongdo kibada haujuk phawda Manipur ki tongan tongan organization singna sel gi mating oina lupa lising maripu cheng bek maripu tum thau hawai amadi pirol kya su mating panglak le haki wana makha tarduna Thokiba thodok adu lamge che nabadagini masidi Manipur Sakana Warishin Purakadabani Mioiba Amana Mioiba Amada Asutam Tiba thodok nan kibasi laibak tibani haki State government na haibi ningmudi kwedi resettle tawnaga yum sabiba aduga moy mang diba mayam do compensation full pidiba adumba haininga koi ne thabak tori jo jika matam gi chuna di have them moin tori inhuman mi amagi lamchak na ti moy je amna inhuman oi mi ama lamchak ki thabak na ti koi ne chumna judiciary court adum tawje je main case amle adu case tawna je na du pam angam the government decide moy judiciary gi just decide tawse no have du pam Salem kulda thokiba thodok adu bunungai tama phongdo pagalonina matungda mohona thoktana na sarkana sinbiu haina amuko gi president KT Rahman phongdokre Kwakatel da leiba amuko gi office ta pangthokiba pawgi mifam amada mahakna makata na hakibada pomasi mamangdagi chena ba kya leiba mafam ni masida baliba sakara sina matam chana warusina ma purakidaba si pende haki thodok asina jati singi marakta nungai hannada ba thoktana na ba amadi tangdu leitana leinana ba apil toki Sigumba thodok asina nakal animakta thogan ningdaba amukana thoktanabagidama honabada amasu langhi enaba loisinaba honabada amukona nakal animaki miyoi singa unna phaminaduna lammasigi waroisin purakpada asoba thodang laujanaba hona jagani haibo wafam Manipur gi miyamja thamjari Thokiba thodok ase kalok wafam ohendanaba amadi nungsi sanana leminaba galoina Manipur Sakana Warisina ma puraknaba tongan tongan balupa amadi sansthan kya na apil torgli Irikona thadrok pachero lamada thokiba thodok adu mioi khargi atamnaba thodok nate sajang kunja miyamgi oiba ihuni thodok adu da phakiba mi manga condition amata yaudana thador kadabani hari amoromda All Manipur Muslim Organization and Coordinating Committee nasu lamgi matangda sayetnaba leiriba se thubam matamda warusin puraktuna ona hongdaba targadi tungda thorokpa pataki daita Manipur Sakana pugadabani hari kangli chanura khong chokhat lamjing loop kangli chalnasu thodok adu amhana thoktana na ba apil torli asigmo thodok kaya da kudong saba lowa miyoi kaya ikogi irakta leitaba nate maram asna Sakana matam lenbagi thausil tobidana ba asano bi yengduna tangtabo warisina ma purakna ba honabi hai Sky Hospital ki branch samangasi Jenims ki main gate ki mayok na pada hangdokre hospital branch hangdopaki thoramada Works Minister Dr. T.S. Ratan Kumar Youth Affairs and Sports ki Parliamentary Secretary M. Prithviraj di Sky Hospital and Research Center ki Chairman Dr. L. Sam Kesona thorma pusing oina sharu yaki thorong mari leinana Dr. Ratan Kumar na Manipur da private hospital sing na lawriba thodang sing asi sing thaningai oi government hospital sing su tongan tongan scheme sing galonena sing badana honari
Dr. Sam Kumar Gumba England Levy Kudong Saba Chapsana Panglamba Mui Amana Mamaliba Kitamakta Lamdam Ashita Sheba Togani Hana Katopagulena Satar Libatabasi Sintani Oi Sky Hospital Sick Cardiologic Lamda specialized Oibamaramna Mapal Still Chinda Yamna Sel Changna Amadi Matam Manga Miyamna Lang Narambadu Kanmangam Lagani Hospital Sina Tamliba Global Status Adu Pangmangam Naraba Haningi Haba Wapom Pontoki. अनाबदुसु मधुगी टाइम फैक्टर दी येंगुरगस मधुगी मतमजु मयाम मा सेट तौरनी मधु फंगन बिबसे मसी यामना लाइव फयेन खल्ली अदिगे अतोपा मा यामना नुंगाइरिबदि करिनो हाइबुम तम स्काई हॉस्पिटल दा डॉक्टर एल साम किशोर not only promises but also commits to provide that global standard of healthcare. Global standard की के रोज़ healthcare से मसी पीगे नहीं है कि मागी commitment लाइबदा ना तन थमक तो उठपा करी तो उल्ले हम तब ना कोई सेकी PowerPoint presentation दुदा कोई उगरिबा SDO Impal West na anirak subaraon gi oina biometric data collection hano khonambi village gi oina ngasi me manga dagi horaga me taret fawba Nosaba Club Wakatil Girls High School Amadi Regular English School da pangtok lagani hari sahi mangagi mathak talai bangang sindagi horaga biometrics asi laguni hari Universal Mother Organization UMO na sinduna ngasi khrai singang gom lakai talai ba learning tau ahan ba sanglian da tarilak suba piba chako ba amadi kudol tambage torom pangtok re toromodu da MP Dr. Timainya MLA Dr. NJ Bizoy Japanese Hospital Manipuri President M Rajen Ayangba Amadi UMO gi President and Likombi Lemana Torma pushing on a Sharuyaki Toronga Mari Lena Singamasung Tam Giningol Sina Salai Treki Pibamako Sinda Kutol Pot Piki Punna Salen Chaminaki Toronga Mari Lena Emily Bizoina Manipurda Pazaravas Anabikaya Mo Shadik Janaturalai Nasipantoli Batoromasi Mamangi Hona Pantoturalai Harabasu Asengba So Tarik Amadi record Isinduna Tamdrabadi Hindu Sindaki Tamba Mangani Pondoki MP Mainana Mayrol dagi chanaduna lakpa piba chakobagi thorom ikoi kuidringeda pan kebading thau amagi haktakta samdoktura ningol oina chakobagi chanabi hodoktuna chanarakibani asigumba chanakalon singasi mayak sengna thamlabadi lamdamasida nungsi chanaba amadi ing tapna leibada mating oigani habna singwa pham kaya phongdoki ekoi madan taga taga ho ko mena pon bose masi itihas de ko amo hakar sundo ko hoy itihas ko amo so ma hoy adu itihas ko 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 singase masi ko na kasan daga hamjeraga adu ko jaro se ko am thok dara ba ay tu hoy bisai su sing me am sina daga ko jaro ho adu na chakhen ni da Impal Municipal Council Blooming Manipur amadi kangla Facebook group Om Masina ngasi koraman kaitil luna na thamna ba thabak paket kre ngasi thabak adu da koraman kaitil ohom gi tongan pham singda poster kaya napsliba sing lokthok pagalwene na akoi bidali riba phata hodi sing sengdoki kaitil ohom sida thariba leising mapung phana na ba hingna ba sohonaki Blooming Manipur gi mihud elangbam to mana phongdorak pada kaitil ohom si masak phajana na ba amadi luna na lehna na mohora pada miyam na mating pangbiu Kaitil huma sigi mafam sing the advertisement sing yauna tongan ba wall poster sing nabliba sing matung da tobiganu makata na satharak na badi ain go bathabak paket kani haiki 이 강신라 거의 시행하는 그런 자리 마시기 부르먹체 납천 비전aba 납천 미라가디 거의 인판미 저기 강신 같은 뭐 같은 예 아유 시기 제너럴니 같은 거의 뭐 거의 애니 그런 거 봐야 되지 거기 아빠 뭐니 이제 인판미 거기 강신이 거기 아인 발리와 까무지가 한난나 거의 하이적이 Bestopur Ward number 1 da lebi Brajgopal gilu ne bi Nina Devi bu manau nupana thang na yantun hatok pikhibaga mari lena Justice Demand Committee ma semkre committee asina Manipur da leriba tongan ba civil society organization ori lemro la punma mera pai bi amoba kada UPF NIPCO Women's Action for Development amadi nupi samaj yauna pangthol ba matung da warip kaya lokre warip sengdi manung da Manipur da toina nupi sing satharak liba nyani punsing asigi mayukta aroi bo wakai ma purak na bigi damakta mi pum pangtok pa haibu pham yawi ani suba Enviro Youth Summit of Manipur na sidagi lamyan masanglian hokre Northeast Center for Environmental Education and Research na sinro pangtok ki bhoto pagi tormatu da
Manipuri University ki former Registrar Dr. R.K. Ranjan, DM College ki former Principal Dr. Z. Tomba Sharma, National Thesis Awadi Salam Anil Kumar Amadi, Notice Center for Environmental Education and Research ki founder and Managing Trustee K.S. Ziban Kumara Thormapu Singh Oiki. Dr. R.K. Ranjan ngasi ako bigi pipam prithibigi oina nomo gi social libasi miwe bai khoina ka hena ako bigi pipam da amangata thon badagini ako bigi pipam mangsil libasi kanana bhona badana ha singi chawro thodang lei haibadu khangan ba mathau tai haiki khudam oina ngasi aikoina uriba adigi ngasi gi malemda yam toina ngangnariba global climate change ki global warming gi tongan ba issue ma yam tholai basi mapung oina kari dagi tholak pano haibasi yenguragadi ekoi mioi bana ekoi bu yokpi thakpi riba ekoi bu hinghal riba mahusa gi oiba polam sigasi akoina akhak palaitana ningai ba tokdana over exploitation toba ka hena sinaba masidagi tholak bani Ziribam da lady Basam Rifles Nangarang Kasargi Sonai Village da Tibuhuma ki tabak chata bada KCP Noyon Group ki miyo ma par hari parba miyo adudi KSS Kundan Singh Sahi Kuntraga Taruk Apokpa Koirun Zoragon Village Dagini Hari Mahak Ngarang Sonai Police Station Kushna Krehan Pondorli Sahi Kuting Lepton Satrakpa Maitei Mayak Changdam Nabi Sorgamo in Handaksu Tarelak Suba Maitei Mayak Changdam Nabi Thorum Milal Shinduna Tampaki District Mari Police in Palwest Taubala Madi Pisnupura Pantokre Tangdam Nabasida Mahirolish in Mangaromna Center Taragani to the Prekatari Class 1 Dagi 3 Pauba 4 Dagi 6 Pauba Madi 7 Dagi 9 Pauba Punna Category Home Kaidotura Pantongli Nasi Tongan by exam centers in the Milalgi Vice President now Komomate in Luchingba Timamana Satuni Yangshan Cre Koksat Aduna Tobal District Labor Center Singing with the Mang in Pada Labor Centers in Yangshanki Mairo Singna Yamna Santi Wena Prekataram Tenderki Koksat Adu Mari Lenana no Komuna Punto Kibada Pantol exam Sigi Paul Liba Metaraga Manga Pawimanda Lauk Tokani Lunana Metarang Taragani Pan by the Mayak Sing School Singapung Panatam Kivan Mitki Palon Torumda Yantokani Haki Amurumda Pantol exam Sigi Matanga Milalgi President Tomba Mangana Loan Amadi Mayak Asibu Malem Gimiam the Kangan about Lunana in Kalariba Amasung Tungi Mirolda Loan Sigi Matang than Tina Kangan Haina Vidamakta exam Sipang Topani Makomatan Tarabas and the Selgimanaya on the Manamatum Sing Kayasu Pigani Lunana Metaragani Panda Pangtoka Dorba Tormasi Yang Biraga Kanagum Bamatana the Midasta Bland Blocker Singba Amata Tobidana Basu Apil Tonki District Marida Class 1 Degina 9 for Pangtok Seri Pangtok Seri Suma Sangam Lava, the Pak Kanariba, Kogi, made the Sangam Lava class 1 Dagina, 3 Fogi, and category Gupama, 4 Dagina, 6 Fogi, category Gupama, Lorena, 7 Dagina, 9 Fogi category, Smitona category, Haidoga, Pina, Smata Pangtok. Manipur Sakargi Committee on Estimate ke Chairman Amadi Local MLA Tes Bisorjina Lairen Pat Tourist Center ki Sangot Sagali Basing Tabag Lep na Pongdon Buwapam Laibag Tibani Haina Social Youth United Club na Uchakon Kunona Tadrok Pacherola Manakangalagli Cherola Sina Makatana Tabag Tinzin Magi Mahuta Contractors in the Piri Matam Gimanunda Tabak Sina Si Quality Lena Lushina Napautak Piram Labadi Hena Param Gadavani Hariba Tourist Center Si Hokiba Chahi Lising Ani Mangadagi Matam Dugi Local MLA Amadi Pradhan Yamating Luna Nalekai Yumtong Kuting Dagi Khaidun Segmanama Honaraba Matunda, Tourism Department Lupa Crore Contractor, Kipan Tanaraba Matunda, Crore Om Tadartuna, listening in Tarama to the Manipur Development Society Makada, Sema Sab Horpani Hari. Tourist Center C, Onana Honi Asida, MLA Masama Yauna, Tabak Tinzilabasi, Club Asina, Ecotourism, Gimangana among Pauna Honari Badu, Ariam Bada Tahana Honavire, Iramasada Parliamentary Secretary Tourism, Amasung Minister Nami Changi Hari. Ising Pubatata, Tanka Amana Takpadagi, motorcycle Tongun Lakpamiu Emasire, Todo Sing Asi, Nutil Pung Umlum Tabda, Ipal Ukrul Lambigi, Kurai Sazo, Lekai Mapada Tokibani, Lake Hidribamiu Aduna, Elangum Lokendrazit, Apokpa Ibuhol, Lamlai Police Station, Manung Chanba, Telo Dagini. Todo Asi, Lake Hidriba Indrazitna, TBS motorcycle registration number MN05B2914 Tonduna, North Ewo City, Mayum Tamnalakpada, Makapang Hydrakpa, Ising tanker MN053624 ga Thaina Bada Tushin Badagi, Maning Sakana Tatuna Lake Dabani, Amurumda, Todo Topam Mana Adumatada, Tanipa Lumgi Mamangdagi, Calbert Ama, Sanbulu Shindra Lera Matenaki, Mapumadugi Miam, the Pondorpada, Mikun Sakpa Nesne Highway Asida,
matam sang na uku chan bagi tok tuna thambadagi accident atana thokle ngase siriba mi asi tharaga ahumlak suni atu matam da uku chan bagi thabak lusan biu haibna singba plan da wafam kaya phongdor ki oi ngasi gi accident hoiba jaga ji ngasi ga tharaga hoi ahumlak sure adu haiba jaga ji yam atubi matam da masigi mari leinaba authority na masigi lambi ji losan bidragadi matungda asumba yamna tholokpa yaba kudong thiningai oima mayam ama lei aduna masi mari leineba authority na masigi lambi ji atubu matamda losan binaba hoi lekagi maikaidagi meeting jari Bharat ke wafam khudimukta UPS Sarkar ki lusingba Prime Minister Dr. Manmohan Singh amadi Law Minister Ashwini Kumar anibu pham thadok u haiduna BJP ki wakam pham ngasi Thobal District ki Khangabok New Market pangthokre wakam pham aduda BJP ki National General Secretary Tapirgaon BJP Manipur Pradesh ki President T Sawa amadi atai lusingba amadi waka kaya su saruyaki toromata du wangaladuna National Secretary Tapirgaon amadi T Sawa hauzik paliba oibubigi sarkar si praja sindagi corruption tauba natte lut taubani haiba wafam amuka suhana phongdoki मनमोहन सिंह प्राइम मिनिस्टर ऑफ इंडिया आप कुर्सी से हट जाओ लूट और करप्शन का भी सीमा का रिकॉर्ड है और उसका लिमिट है इसलिए ये केवल मणिपुर में नहीं है सारा देश भर में हम ये आंदोलन छेड़ा हुआ है कि देश को बचाने के लिए समाज को बचाने के लिए और आने वाली पीढ़ी को बचाने के लिए ये कांग्रेस के नेता मनमोहन सिंह कुर्सी से हटना चाहिए Nepal West Police Commando na ngarang samrogi Little Master English School manaktagi KCP keso maitai group ki miu ani fari hari farba miu singatudi Prism amuba chahi yangkhaini pan apokpa lai kidraba Prism lebang masa umlong mayai likaya madi morang them Ningol Kurom Ongbi Manju Devi sai kuntrong doi mapuroi basanti mayang langjing manain kholdagin hari Manipur ki praja singna Congress ta thajaba thamliba se mahandanaba hena sokhatnaba tabak paket pachangi hana Deputy Chief Minister ge khangamna phongdokre ngasi pisum thong ningom director ground na pangthokpa ke samthong kendri ge oiba nomi ge oiba political conference ta mahana wapamasi phongdokibani Kasamtong Block Congress Committee na sunod na pangthokiba conference aduda committee ki President S. Ibocho, PSED Minister I. Hemochandra, Agriculture Minister M. Dinasi Ramadi atai MLA Kayasu Saruyaki. Hana Minister Waramba L. Jayanta Kumar Yauna atai wangang ki basingna. Congress Party na sa ili sanction na praja singgi damak ta paikal aliba tabak thorom kayagi matangda wangang ki loinana. Atai party singna Congress ka sangdam na bada miyam na kanana hena tabak tawi haibasi khangani phongdonaki. Deputy Chief Minister ga khangam na makataraduna Congress Party se miyam gi damak ta Sem ki Rajniti Dol Amani, Praja Singh Amadi Lebak Sem Rajniti Dol ni Haiduna. Ngasisu Congress Party da miyam na thazaba thamli masikhang na Congress Party na thabak thorom kaya pakatuna hena chokona na ba onagani haki. Praja Singh Seba tawna koi deba kasi. Praja Singh kusam na deba kasi Seba se tawna ba hai. Founding fathers Laiwai Prabha Alamin Bha Police Kaya Shemdi Ugadi Party Puna Magna Kamila Kamila Jai Sam Kukare Mukuchya Patimba Samlava Jahas Nirvana Party Masi one of the largest political parties Ni has Nom yoiba yud convention pangtuk pagalwena sakot orang ki matang thabak pakhatna ba warep blokre sagolban block youth congress committee na shinduna hana minister oramba Dr. Kes Loken gi takhelam lekai dalaiba yum da pangtuk patrom matuda committee ki president W Khalendra councillor sing amade timar oiba mi sakaya saru yaki thorong sarga moina sagolban kendra dalaiba congress ki na ha chatrukta I card piki Dr. Kes Lokena kendra sida makatana sakot orang ki thabak pakat pada miyam galonina chaminaba Atubu matamda political conference pangthok pa yauna praja singna sakot thorang ki thabak pakat pada yengsinba mathau tai habu wapam pongdoki youth singna aikoi ma ai akoi ki member sing maro mapang sing mayam lagna na bahona ba kanda khara lapka maru hoina ward number 24 di area sing aduga ward number 10 ki area sing ward number 8 ki area sing de leiba ni mayam sing adu lagna na bagi goi tangai phadaba akoi ki transportation Sarkar laibo oragasu akoi ngasi se mayamna pau pipiro Manipur Police Department ta constable long na bagi written test yaithok tuna lakhiba adu
nong singi phibam namaram oiraga numit nini watlingaida notice tholaga exam pangthoknanaba thorang lokhatlei haina Bishnupur district SP oibadanatana recruitment board ki chairman oiriba tes radheshamna thadrok pachero lamana kangalagli matai thokpa amana manau nupi gi zat mahana nam honara mi habi gi thodok kamani lenena lekaina nupa du gi mayum thugai khraba matungda izat mahana nam honara ba nupi aduda yum thugai bagi sars toksin bire asengba puthok piu haina thodok aduda chenari bi nupi aduna phongdokre ngesi ke sam patalai ba ima gi office ta pangtho ki ba permission ga unaba aduda thodok aduda chenari bi babita sai kun mari mapuroi ba deba Kongjom Chingtam Mayai Likaina, Makatana, Pondo Kibada, how Kiba April Tang Home Midanga, Matai Tokpa, Samurai Lakpam, Ibom Sana, Makin Pio Bigizat, Mahana Bohonaki, Todosiki Matang Dalakai, Honduna, Mataki, Yumadu Tudeki, Makatana, Todoka the Chenaba Matai, Amadi, Yum Tuga, the Chenaba, Lekagi, Musing Karazu, House of the Kasing Police Station, the Changja Duna lady, the Pio Bigizat Mahana Honda River Siga Chumaran, Ticket Pagimota, Yum Tudeki, Haiba Wapam, Pagadabagi Kotan Tanaduna lady. Karigumba numit aduda mahakna izat mahala bathola badi kari waramgani totosigi matangda achumba thidok piduna mara laibasing charak PBU haiki ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯂꯩꯀꯥꯏ ꯏꯕꯨꯡ ꯏꯄꯥ ꯃꯌꯥꯝꯅ ꯌꯨꯝꯁꯤꯕꯨ ꯁꯤꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯎꯊꯣꯔꯛꯀꯦꯅ ꯑꯩꯒꯤ ꯏꯖꯠꯁꯤꯕꯨꯗꯃꯛꯇ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣꯅ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯃꯌꯥ ꯏꯝꯐꯥꯜꯗ ꯂꯩꯕ ꯕꯦꯡꯒꯣꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯥꯟꯅ ꯍꯦꯗꯃꯥꯁꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯔꯝꯕ ꯀꯥꯃꯤꯅꯤ ꯀꯨꯃꯥꯔꯅ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯑꯆꯨꯝꯕ ꯈꯪꯅꯤꯡꯂꯕꯗꯤ ZEO ꯋꯥꯡꯒꯣꯏ ꯈꯨꯜꯒꯤ ꯁ꯭ꯇꯥꯐ ꯌꯥꯎꯅ Education Minister Galwena Punna Paminarabadi Asheng to Kamangani. Mara Labasing Action Lokot Pinanabagi Wapam Su, Marina Nebasing Puning Chingsili Haina, Manipur Muslim Welfare Organization at Hadro Pachero Manakangalabri. Garangiri, foreigner check post, Amadi, friends, Kejiri, Brans, Kokusam Nadra, Mapandaki Chalak Pamusing check Tovada, Chang, Belit, Oidabasing, Zoranami Kunmuk, Ziribam the Halanki Hai. Yaripo, Pogdeldagi, Mamtaz, Lake Hidabaga Mari Lena, Sam Kibazeshina, Pondo Kibuapamadu, Aran Bani Haina. Mamtaz Sikibaga Mari Lenana, Achumowel, Putonaba, fact finding team Ama, Yasurup, the same Kibagalena committee, Sigi convener MD Nazir Rahman upon Dokre. Mamtaz Amadi, Razak Lungan Basem Saduna Lady Bani, Mamtaz Gimung Manunda, Hana Lupa, Listen Mudraga, Sana Mohor Amaga Pikre. Atumaku Makatana, Sana Mohorma Pan Sula U, Habitagi, Manundagi, Kudung Sadaba, Laduna. Say Amrom, Lohomo Yeto to Lakibani. Mamtaz na Eshet Tachilaga, Razaki Bapana, Chalaiba, Uruptalaiba, Trio Standard English School, Geta, Chanchlatuna, Tushan, Batagi Maduda, Tushan, Todrula, Mahiru Singamadi, Uzasina, Zenim Stop Gatura like Anaki, Amadi, Matung Tarpada, Sis Hospital, Pukalabatunda, Mamtaz, Lake Dabani, Mamtaz na Sidregi Mawina, Maha Eshet Takle, have a Fontolomki, Todosigi, Achumaranti, Dopigi Mota, Pogdel Gizeshina, Razak, Amadi Maki, Mununa, what Nabadi Siki, when he have to run Pam Yaudavani Haki, Lunana, Razak Hosezik. IRB Yoduna Zeribam posting Taduna Lady Bunny Haki. Lion and Lioness Club Impal East Socio-Economy and Cultural Upliftment Center Pangina. Medical Officer Impal East Kusham Naraga. Nomigoiba, Dem the Lion Bigi Kevama Kundrak Pamdaleba, Naurim Binari College the Pantokre. Kematuda ENT Ortho Ultrasound Medicine, Gynaecology Pediatric Dr. Sinatoan Toan Malayung Sing Lying Batanatana. Ida Lang Texas William the Yantoki. Specialist Dr. Yauna. Dr. Kun Amadi paramedical staff Taraga Marina Mule Singarom Layanki. As if Pantoki became a Sigimatanga, Lance Club K. Dr. Piraz Manina, Kundapanga Kobadaleba, Muikaya, and Alangi Kudong Sabanin Tina Pangmangam Dri, Brazil Singamakta Kalaga came as a Pantopani Haki. Amadana, Maya Gabani Samaru, Panamahana, Padam, the Sanchilak Pakong Sarukam Awareness Program Ama, if all is district Manu Chanaleba, Kanhai Macha, Ningsing Shalenda, Tuan Maluka, and a Pantokre Harry, Donana, Akanaikian and Shana Mangjabagi Matanga, Sugana Taki Harry. Kungilam Sinda, Sona Zainti, Sarosgar Yosna, SY Amadinesnan, Rural Livelihood Mission, NRLM gi kanabasing karino amadi kadi kadi kudong sabab phangbe habi gi matangda nomigo iba awareness program ma tabal khongda leiba medi shalenda pangthokre
Video Impalis Kerau Bitra Sindro Panto ki Batormoda Video Impalis Kerau Bitra Ke Soba Impalis ki Adeksha Ke Tombi ZPG member sing amadi ate masak naiba ke asu saru yaki Tormoda wangal duna Manipur Rail Bank Porompat ki manager PK Kabuina Sakagi Tabak haiba tidana ishani sabu tabak pijaduna shantok leina wa culture amagi makada leina nam hona kadabani haki Video Impalis Ke Sobana Barsakana Thadar Liba scheme Kayasi Ningtina Kangmagaluna Masigi Kanabadu Lona Honasi Nupanupi Tidana Tabak Shubanomagi Hanibilhensi Haki Nomayoba Liam the Midline Magi Kamangasi Moran Komdaliba Samasaki Girls High School of Pantokre Al Yauna Nupanupi Kayada Dr. Singna Analem Kitabak Chataki Pantoki Bakemasigi Matanga Dr. Ais Ramandana Wanganki Andro Kendri Tham Amadi Morang Purelda Handak Nolinushan Doctor Nawana Takrabami Sinda Manipur Sakar Gimaketi Relief Fund Singyan Tokre Nasi as the Okera Bitra Eromita as the same palace of the Nono Tabak Pa MCS officer Kasu Saruyaki. Itam Yoina Nolinusana Mang Takrabami Sinda Amadi Morang Purel Yoina Yum Tarukta Shell getting Mangsu Yantoki Sakar Gimaketi Toromasi Pakalakpada Awana Tarabas Singa Takar Pondoki. The Sing Solomon Homsing Asi Nasi official team maduna thengna yang silaba matungda lamdam dugi pradhan amadi marilena basingda tasengna asopan ng labasingi photo thagalang na basu khangalamki Ipar Film Production Manipur amadi Artist Development Club Thawal ani na lamdam masida magun leiba artist sing puthokna bagi pandamda nongmi oiba artist counseling program ama LS Cinema Hall Thawal okramda pangthokre tormaduda Ifak Film Production ge Vice President S Lakpati Mangang Film Forum Manipur ge Chairman L Surjakanta Sharma amadi filmmaker OC Mera Narendra Ningomba amadi Kes Bishamitra Susavyaki tormaduda wangang kibasingna art artist amana sengadaba gun sing amadi Manipur da leiriba artist singi hojik leiriba film ge matangda sugana taki Nominated Ward Member Welfare Committee General Body Pangto Pagalona Kaksin Tavam Bhogendro President Aduga Saikom Somorendro Buna Secretary Wana Kalehai. Was Makata na sana bagi Paulo Bishi. Ngasi sana bagi Pauda Kumala Park Sports Complex ta leiriba artificial football turf ground da atuba matamda stadium saragani loinena district kharada su artificial football turf thamlagani haina Chief Minister Okram Ibobina phongdokre ophama singasi thani chupna sathakadaba residential football development program hodopge thromda phongdokibani Kumala Park Sports Complex ta leiba National Sports Academy gi indoor hall da pangthokiba hodopge thromda Parliamentary Secretary M Prithviraj Chief Secretary DS Punia Youth Affairs and Sports Commissioner R Kenimai amadi Amfagi Secretary Ranjit Saruyaki. Tromoduda Football Development Program Asibu conduct Togodoriba England coach Stephen Darvina Puna Sanore Humpugi Manunda Sanore Kunsa screening Tonduna State Asigi team Semna Mohonaragani Donena Sanaru Sing Asi world class ke Sanore Wenaba Nova Technique Yatak Tambigani Haki. Tromoduda Chief Minister Okam Ibobina Thani Satagatoriba Development Program Asigi Damakta Lupala Kuntraga Manga Manipur Development Society na Putokli Atubumatamda Artificial Football Turf Stadium Sargani Lonena District Singdasu Artificial Football Turf Shananaba Thorang Laire Haki All Manipur Gymnasium Welfare Association gi General Body Mipam Pangto Kibagaloina Nauna Thopuga Basin Kankre Mikala Sigamari Lenana Indian Bodybuilder Federation gi Secretary Chaitan Prathanga Permission Unabamada Atuhumatamda Ifalda Junior National Bodybuilding Championship Amadi Master National Championship Pangtolagani Federation Asi Union Youth Affairs and Sports na Sakhangba Federation ni Maramasna Championship Asi Pangtokpana Pumna Magna Cooperation PBU Haki Manipur Tennis Association Sinduna Lampialgi Officer Club Tang Sidagi Anirak Suba Northeast Guest Prize Tennis Championship Hodokre Championship Asi Hodopake Toromda Association Asigi President T Pamayamadi Additional DGP L Kauti Susaruyaki Punna Men's Singles Ladies Singles Men's Double Amadi Veteran Doubles ta Ato Ehen Tanagani Kasi Sanaba matching da Mai Pakrab Singatudi Men's Single da As Devasis Y Lilenzi T Prozen Lupigida L Busoria Abadi N Amritani Mai Paklabasing second round Jankre. Jakhanda Pangtokiba first Asian Sub Junior Youth Thangta Championship Amadi second Asian Senior Thangta Championship Tamai Palak Lava where Lalong Thangta Academy Sigi Sanroshin Okre. Sinzamida Liba Academy Sida Sanroi Taruk Oki Makoina Punna gold medal Taret Lohaki. Nasiga Inga Sagi Pau Pizari. ICL Lampel Pataki Pangba Paugi Batungina Sigi Quadigi Saki Basi degree Celsius Kungataruk Dasmik Taruk Waki. Quadigi Ingba degree Celsius Taratre Dasmik Ama
नुसते यावबेसिंग मनल के चांग अयुक्त चादा मन फदरा का तरु ओकी अदुग नुमिंग मतुंग दा चादा यांखे मापन ओकी नोंजु की चांग मिलीमीटर तरु 10.9 ओकी मरोय बपाव अमुका ने पिजरी नुपी की मायुक्त चथरीब मियुत मिनै अमदी तोंगान क्राइम सिंग से कोन के हायरबदी नुपा सिंग के वखलोन हाना होंदोप मथौ ताई हाइना सोशल साइंटिस्ट धनबिलाई सोमना हाइख्रे साइलेंट खुंदा तेंगबांग पीब लेप्ट्री लमन खुम के वखलोन थादोक नदुना नुसिनबगी मरी तत्तनना फोंदोक नखरे अमदी आर्टिफिशियल टर्फ के फुटबॉल स्टेडियम मम खुमला पार्क सारगनी ISTV की पाउमी ताबिरी बसिंग मुखन खुरुम